ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯀꯩꯅꯣ ꯇꯥꯗꯧꯔꯦꯕꯀꯣ, ꯑꯃ ꯇꯥꯗꯧꯔꯦꯕ. ꯆꯥꯛ ꯂꯥꯝꯃꯛꯑꯦꯕ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯁꯦ. ꯃꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯦꯕ. ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯗꯧꯔꯦꯕ. ꯑꯗꯨꯒꯤꯅꯦꯕ ꯆꯥꯛ ꯂꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯑꯣꯛꯁꯤ ꯀꯦꯖꯤ ꯀꯌꯥꯅꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ. ꯑꯃ ꯇꯥꯗꯧꯔꯦ. ꯑꯃ ꯇꯥꯗꯧꯕ ꯃꯤꯅꯤꯠ ꯀꯩꯅꯣꯗ ꯉꯥꯏꯔꯦꯕꯀꯣ. ꯑꯃ ꯇꯥꯗꯧꯕ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤꯕ. ꯑꯣꯛꯁꯦ ꯀꯦꯖꯤ ꯀꯌꯥꯅꯣ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ. ꯆꯥꯎꯗꯤ ꯆꯥꯎꯕꯅꯦꯕ ꯄꯤꯁꯁꯤꯗ. ꯆꯥꯎꯕ ꯑꯣꯛꯁꯦ ꯐꯖꯅ ꯀꯥꯝꯕꯅꯦꯕ ꯑꯩꯅ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯅꯨꯡꯗꯥꯡ ꯍꯌꯦꯡꯗꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦꯕ, ꯇꯨꯝꯅꯤꯡꯉꯦꯕ. ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯑꯗꯨꯗꯣ ꯃꯊꯪ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦꯕꯀꯣ. ꯁꯤꯁꯦ ꯑꯣꯛ ꯆꯠꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯑꯣꯛ ꯑꯣꯏ ꯆꯥꯔꯦꯕꯀꯣ. ꯀꯌꯥ ꯆꯥꯗ꯭ꯔꯗꯤ ꯆꯥꯛꯁꯦ ꯁꯨꯝ ꯆꯥꯛꯁꯤꯗꯤ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯦꯀꯣ.
ꯑꯣꯛꯁꯤꯗ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯍꯤꯡ ꯆꯥꯕꯩꯔ ꯈꯪꯗꯦ 캡슐이 있어. 좀 캡슐 ngang sao bé ra cả hỏng đeo rồi mềm sát thì mềm sát thì nó 좀 렉톡 되나만 하박거네 먹어. 그냥
ꯃꯌꯥꯝ ꯆꯥꯅꯕꯗꯣ ꯂꯥꯁ ꯑꯁꯤ ꯆꯥꯍꯟꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯄꯨꯡ ꯆꯣꯠꯂꯛꯈꯤꯕ ꯄꯨꯡ 1 ꯃꯤꯅꯤꯠ 7 ꯆꯠꯂꯦꯕ ꯄꯨꯡ 1 ꯃꯤꯅꯤꯠ 7 ꯆꯠꯂꯦꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯔꯤꯕꯀꯣ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯄꯨꯔꯒ ꯂꯥꯛꯑꯒꯦꯕꯀꯣ ꯕꯥꯏ ꯕꯥꯏ So now I gotta say goodbye.